Manipur miyamna karamba matamda Mapung Faba Imphal Smart City uba Phangdage haba chap chana Phangdrabasu masigi sarugama oiriba white topping gi Lambi Faobadi Chatpa Phang-Gadouri. Hariba thorang asi Rigid Pavement Project ke manung channa Imphal East ki konung Lambi da paikhatpa haurakpani. Loina na Lambi sembagi thabangna Hyderabad ta based by AMR India Limited na Rigid Pavement Project ki makhada package 3 amasung package 4 haina khaidoktuna thabak paibani. Package 1 amasung 2 na Imphal West ki area da Keystone Company na tongan bathabak sing paibani hairi. Manipur lenga ki Public Works Department na implementing agency oiduna company asana paikhaliba koila tharaba lambi da nunglengoi amadi cement tot laga haiduna lambi sembagi thawong asi India gi oina Maharashtra gi hek mathangda Manipur na anisuba aduga North State tana ahanbo oina paikhatpani hairi. Ahanbagi oina Rajya Sabha gi MP Leishemba Sana Jaubana Leinari Basana Konong Haizenfamgi Lamlong Ahum Phangbadagi Hauraga MSF DS Samadi City Convention Haizenfam Faobagi Lambi Paring Asi Semgadabani. Masigi matungda Bhagya Chandra Open Air Theatre Andro Parking gi Lambi Paring da Semgani. Makha tarakpada Smart City na Koliba Imphal East ki mafam sing dasu mathang manaw naina white topping tawbagi thorang asi paikhatkani haina AMR India Limited ke site engineer amana Impact News ta phongdorakli. Rigid pavement gi makha lakchabne ba sigi je short panel concrete hana white topping je ado hoji sigi je konu mangi je khoi hoji thabalo si haure sigi white topping je aduga si mathang chathajam white topping je keshunati da kainogi concrete oiba concrete sida grade to hojiki yumda thana hojiki yumda 150 ngai thanai do sina M40 oiba sigi thickness na sigi je MDR oiba ne ba MDR dana khara 170 mm gumbo oire aduga IVR gumba dana 130 mm gumbo oire marakta kano taibar hape mata sigi je group su lai je simaina laksei je mai ka lakhini ba adoidi hayangwai kano to jo marakta kaiba leraga jo lokthokba dum laraga yam laina maintenance to ya ni da Amaramda hobziki wena konung lambi da white topping tawriba asigi apakpana meter 12 oigadawri aduga lambi ge athabana mm 170 ne lambi khutse masina mamangai dagi chatnaduna lakliba black topping tawduna lambi sembadagi kanaba henbada natana matam kuina chatpa suheli lemhori lambi gi nakanda paver block thaduna miyamna khongna chatpada nungai lambi oina nabagi thorang su leidi masida natana chahi chuppa phumdula leidiba lambi nakan gi drain su Public Works Department ki ayaba lauduna mathang manaw naina semgani haina AMR India Limited ki official aduna makhatana phongdoraki lambi se pak chaw je sigi je existing 2 meter sigi 3 meter ore je 3 meter 2 meter 6 meter am lak si hana la ni ko adu matung na tam na lak te ba sina kan be hele sigi design period che moina haibdi 30 years mu hai M40 kano gi je 30 years mu IRC da pi je 30 years mu atumai di hai adu quality maintain to ba khot pa adu matung na ju khar lai sigi je kano to jam sigi drain ge footpath akoi gi project se sigi je lambi me mayam na chanai ba lam koila si khatang khan ba koila tu khatang na te ba shoulder lakhini adagi drain gi mathak tu footpath lakhini si ke ju hang na thamam hoji ki u badadi thabuk chatha ongoing oibagi hang na u bane ba